Holland 5 village da Myanmar army singna khunja sing ki hanbagi thabak leptana sathari khoisau norba khunja singna lambi thingkhre Masanupa ki thawai kanabagi namak apokpi mamana masagi kidney nama pining labasu laying nabagi sel leitabana awaba phibam amada lehori Amade Manipur ki chak ensang sumo wrestler singna pamnaba oire Thaudok adugi tungda taramathui suba ARGCO rawat laktuna mafam aduda tamugi DC amadi moregi ADC laktuna yengsingani maramaduna yum saba matam kharagi oina lepu haiba wafam phongdorakpadagi khunjasing amadi AR anigi marakta akan mamongda muknabaga loinana khunjasing horaktuna ARGCO rawat amadi personnel sing tanthokhi Thaudok adu thoklei haibagi pau phangbadagi ADC More N Bankim STPO Sandip Gopal Das More Commando gi DSP Thomas sangsilaktuna khoisaunaraba khunjasingi irang adu laksinanaba hotnaki Thaudok aduga mari lenena Holland 5 village ki village chief Lal Khulun Haukipna Myanmar army na khunjasing ki hanbata natana yum saba lepnaba khanghalingai sairakta AR ge kangmunasu yum saba lepu haina khunja singbu ki hanbagi thabak satharakpa asi yaningde Holland 5 village asi Manipur gi ngamkhaini haibagi chapchaba demarcation pidribo phawba yum saba leploi haiki ngasi ajukta Burma spaila se ekhoi yum saba mafam makusida aduda moina mase yum se saguna ai aduga ekhoi sipai asam rifle ekhoi su moisu la ado sipai singna haibadu ningtho se yum sab to hai ain haibane masi to hai nahan so ain hairabane nahan su yum sab se to roi karigumba government India government aduga Manipur government ningtho usimakni boundary haibase order oina che oina piradi Nakal amaromda Holland 5 lambi gi sangphamda khoisaunarba khunjasingna uwa phojinduna lambi thingbugi khongjang sangsinki IAS officer oge haiba wakhalda lining oijariba mahida thawa yam yaujaba Albert Thangjam kidney animak yaraktabadagi phamungdagi henkhidre Apokpi mamana masagi damak kidney pirage hairabasu sel leitabana awaba phibam amada leire Albert Thangjam machin manau ahungi manungda khwaidagi ahanni Mantripukhi lamlonggaida leiba Thangjam bobo amadi Santibla anigi masa ahal oina fangzaki Deng College of Arts the 5th semester da tamliba Albert haukiba me 13 ta college satpagi lambida wantharakpadagi hospital la pukhatki Laibak thibadi doctor da layeng lubada kidney animak yaram khide Albert ki apokpi Santibla na haikibada mahaki mapuroi basu diabetes nadana leiba kuire yum punaba honabada asuki matik ware nadingai matamda masanupa ahal Albert asina angangsing tuition tawduna yungi mateng kharada oirabasu panglami haujikti masanupa gi anaba asi ubada thamoi laiman oire haike nasalakpaji huji aigi di upai leitabani aina aigi isaji punsi kanba pame ado ai haksengi kanena CM nakjengi kanena BBC kasena adum dialysis tawi aduga hidalang thaklai makata na haikibada masanupagi kidney yadribasi mangondagi piraga sillage khallabasu layengbada sangadaba yamlaba sempham adudi puthongnaba pambai leite mahaki manau nupa anigi mamanaba singna angamba mateng pirakpa sagai gi mioi amadi khangna sanaba singdagi khudak ki oiba lakpa semphamna mahaki dialysis tawduna leiri chief minister gi haksen gi katagi su mateng fangli haiki ina haining badi aina isaji kaningi ma sahi kun khakta ngairi ma je kaino habada tungi asayamna chauna leiba mana ai mama ingonda ba haidok tabida mana mai makhura singde ai si tawge khali ai wakhanda ai samaina is ki try ai tawi kholi haidana makhura da mana wari sarame al sar makhura lai koksalaga ite ma tuition taraga paisa khra talame ma chai bateng pangame ba tungi asa yamna chauna leiriba sahi kunrom tang mak ngairiba Albert na mahaki mamagi awabasi yengba ngamdraduna mamada hairoidaba wa kaya so hairi masagi punsi kannanaba masamaki kidney piraga masanupabo kannanaba honari
अदुबु किडनी ट्रांसप्लांट तौबदा संगबा यामलब सेंफम अदुदी पुथोकपा ngamloidabanina puksen chawbasina mateng pangbiu haina mamana kapna phongdoraki mayamna nusibiraga aigi isase mathai kanbiu habdi mamaiga chena khaina hanbiganu habaje aina haijaningeba aigi diu paisong leiti adu isase kanbiu sini aina mayamna mateng pangbiu kidini animak yadadana dialysis tawriba albertna anaba asi fananaba laying ningi mamagi awabasu yengba ngamde sen thungi awaba asi mateng pangbiu haiki इमाजी अवाबजी येंगा हिंदी इमागी मतंग पांगनी मयामगी सेवा तौनी दुबु उपाय लेते मयामगी सिप कनो नतनादी मतंग नतनादी हुजिकती छेंगारगदी अंगांग जो ओदि दुइतारगजु थोइने खंजलुब मतमदे इमान सुमाय वादोरदी आई लेतबनेना फैना खले दुबु इमान सुमाम वारगा आइना कितंगो मतंग पांगमद्रगदी आई जीव पाप अमदी पुरनी हाइना खनबनीना मैम मतंग लौजरगा इमा मैम की सेवा तौगे खनजे तुंगी आंगांसिंग कयाबु लमजिंग लमताकपीरबा अल्बर्की हुजिक हक्चांगी लेरिबा फिल्म असदा अपोपी ममाना मैम की मतंग लोइनना महाके मसासिबु फानिंगबगी अपाम्बा फोंदोरकी कैमरामैन नरेश का लोइनना नवकुमार खागोपम टाइम्स ऑफ मणिपुर इम्फाल मणिपुर की चाक इंसांग असिना मालेमदा ख्वाइदगी हावी हाइना जापान की सुमो रेसलर सिंगना फोंदोखरे मालेम की मफम कयाद चत्तुना मफम सिंह अदुगी चाक इंसांग चारकले अदुबु मणिपुर की चाक इंसांग असिना ख्वाइदगी हेना हावी हाइना चथरिबा संगाई फेस्टिवल असिदा अहानबा सुमो रेसलिंग दा सरुग याबा लाखिबा जापान की रेसलर सिंगना फोंदोखरे हौजे इम्फाल की क्लासिक ग्रांडे दा लेरिबा सुमो रेसलर सिंगा ngarang संगाई कॉन्टिनेंटल दा मणिपुर की चीफ मिनिस्टर एन बिरेन गा उनाबादा सुमो रेसलर सिंग अदुना वाफम असि फोंदोखिबनी मखोइना मखाताना भारत की मनुंगदा ममांग दिल्ली दा चलुरे मणिपुर लाकपा असिना भारत की अनिसुबा खोंगचतनी मणिपुर असि फजबा मफम अमसु ओइरमले हाइखि नाकल अमरोमदा चीफ मिनिस्टर एन बिरेना सुमो रेसलर सिंगना लमदम असिदा लाक्तुना फेस्टिवल असिदा सरुग याबदा हराउ नुंगाइबा फोंदोकलदुना मालेमगी अनिसुबा लांजाउदा लमदम असिदा थवाई कटखरबा जापान की लानमी सिंगी निंगसिंग खुंबम अमा सरकार असिना लमपीदुना साबा हौरे मफम अदुदा चत्तुना लैखिद्रबा सिंगी मफमदा इकाई खुमनबा उदिंगबा लैरबसु सरकार की माइकैदगी थौरांग तौगे हाइबगी वाफम कयासु फोंदोखे मणिपुर संगाई फेस्टिवल ngasiga thana numit mari ni sujenkhre miyamna festival asibu yengba lakpagi changsu wangkhalakle festival gi venue ama oiriba lamboi khonang khongda sili langliba singi maikai hangliba washroom aduki mating motpana festival asibu yengba lakliba mioisingna washroom sizinabada hangoiba poknare khong hamba matamda lupa 10 su loriba washroom asida isingi awatpa kya su leire nupa amasung nupi gi nakal ani thongna khaidoktuna thamliba washroom asida nupi gi washroom da thong panbagi muhutta parda system oibana visitor singda khudong sadaba kya mayoknare haina visitor singna phongdonaragli thong side amana thong na tawre ko door system adiga another side row atopa amadana koi padari system taweba ado nupi khakne haibo eragasu padar jek nuai taba samnai da for example khongau selaga lakba nupi macha singdadi ko sam amadu khara handy oidaba adu mai to khara phajana tawhaninge washroom adu gi caretaker na washroom ase luna na thamnaba makhoi gi maikai dagi kanna honari haibagi wafam su thamlakli samtok changthoknaba moi mi ahum mari thami khoina adu hairiba mi jingji thammaga laiba paisa siga koi hayeng kamaina haidi kayam nomuda hoi moi hujik nomuda khoina sum 3000 gumadi lai hai adubu hayeng kona kayam lakki adu yenga khoi moi mi khar thami sida khoina su yang kupna senajaraga isingi watnaba adagi koi gi manungje motnaba yamnana sengtoktana koi gi adum mi ama laga ama changbuda koi talap thadaramba churup mathi thadaramba mayamji lakbuda koi yam hangoidanaba yam lu nana thamnanaba koi yam kana hujik phopi koi yam kana honajari haitar numitara ni chupna Myanmar tamna chatkadaba motorcycle tour ngasi hotel Imphal dagi Works Minister TS Biswajit na lamthakre expedition tour adu pack the bag na sinduna tourism amadi cultural integration chakot hanabagi pandamda pangthokpani tour asida tongan balaipak singdagi biker nipan na saruk yari hiram asigi matangda Minister Biswajit na paumi singda phongdokhibada tour asina maram moiduna emotional amadi cultural integration chasil hanbada mateng oiragani loinana tour asida tongan balaipak ki biker sing yauri Minister Makhatana tour asibu sili langliba organizer bu thagatpa phongdokhi motorcycle expedition asi Kalemyo Monina Mandle Inle Lake Regan amadi Yangon phawduna chatkadabani hojik paugi marakthana ten babre matang longminasi
watch Life and Style, a gateway to the elegance of Manipur. Coming soon, only on Tom TV. Breaking Mutungda Mayam Taram Nokchari. Tamenglong District ke Chengdai Khulda Chatharakiba King Chili Festival Lisingani Taranipan ngasi lotion kre. Maike dongi kunja sing amadi longmi singna morok marang kaina putoktuna makoigi senmilon fagat hanaba pandam da pangthokiba thoramadugi chief guest ki warolda ADC Tamenglong ki chairman Namsin Ray Pamaina umorok thariba singda lamdam asigi laihau asi umorok thabada yamna chunei maramaduna umorok thariba kunja singna olakpa sahida morok marang kaina putoktuna malemda sak taksi haiki loinana kunja singna horticulture gi tongan tongan ba pothok sing putoktuna isagi senmilon gi fibam phagat hanba ngamna ba honasi hainasu appeal tawke thoramaduda stol kyamarum hangduna maike yedongi umorok ki pothok sing miyamda phanghanki Sangai Festival da miyamna saruk yabagi chang chai kudingi hengalakli Sangai Festival gi oina miyamda ticket phanganbagi daita lauriba Koksam Lai Solution Private Limited ki report matungina mamang sahiga chaliba sahi asiga sangdamnabada ticket yonbagi chang sahi asidana hengalakli Koksam Lai Solution Private Limited ki managing director Arjit Sinamna hai Sangai Festival hoba numit November 18 da lamboi khonangkhong amadi hapta kangjebungda semjin sajinbagi thabak loidaba maramna ticket masing hantagrabasu nomogi mi lakhogi chang hengalakli Chatliba sahi asigi oina VIP pass amadi invitation pibagi chang hantahale maramaduna ticket yonbagi chang hengalapani hainasu mahangna phongdokhi mamang sahida numit humni da punna ticket lising kunipan ga chamri humpuni thoi yonkhe amadi sahi asigi ngarang numit humni chanbada punna ticket lising kuntrani thoi ga humudra mapan oiri ngasigi oina hojik phawbuda lising amaga chamanga rom yonkhre hainasu harjitna phongdorakli handaki si kai haitare VIP passes kumbasu yamna pithoktere department side tagi ko adudai car passes nungsu yam pidre aduna hanagi crowd chamana na khitang khara hengat pani tabudu mamang chahi dadi crowd se khoi ticket ki official report hairagadi passes invitation yawo do mi yamna yawramme handakti passes ka invitation ge se yam handare adu handaramnina ticket rom sida oina mi do changnaraga kakpada aduda masing hengat pani haina lojune Loinana miyamda hena kudong saba pinabagidamak lamboi khongnangkhong amadi hapta kangjebung anida ticket counter mari thamduna maikai kyadagi lakpa miyambu ticket phanganbada hena laihanaba phangnaba honari LMS Law College Students Union Lishingani Taratare Tranipan Sinduna Manipur Human Rights Violation si India government ke political design thoan bani haiba motion da Mari rak suba state level debating competition ngasi LMS Law College ta pangthokre thoramaduda tongan ba school tara mathoi dagi lakpa mahiroi kuntrani thoina saruk yakhe Article 15 gi A gi matung ina kana gumba nupa oigera nupi oigera Bharatiya Dalit Sahitya Academy ne sahi khudingi piba Dr. Ambedkar National Fellowship Award ki damak Bisnupur District ke Ngaikhong Sifai dagi Dr. Yumnam Joy Khalakle thasagi mapanda New Delhi da pangthokadaba Dr. Ambedkar gi Kuntramari National Fellowship Award lisingani taranipan ase yengthokadabani award asigi damak khalaklaba Dr. Yumnam Joy Singana award asi phangkibagi wafam kaya phongdorokre neurology da mi jingsi loina oilerame engonda lakpa gaidi singli pharagadi mi di na da oirame singni phatragadi ichen phatte singni ji kanano haidate mai transformer mai tharba line na tharpa dugumna neurology sugimatic darkar oirame hakchang di matam da phaba nati haba hojikta kona pharakpe wane haba adana hojikti meyang mi seba ji tongningra asagi Dr. Ambedkar award se engonda nang ming mi kun tha da piro hai moina pi aina anaba aina yenge begi moi kun piro hai da aina kun tha pi chile si Delhi da tha hi nei si jingsi layong am ta manade loin phagi ba ngata ni mi kun tha si nupa yauri nupi yauri mobile nam tawbadagi phattaba yauri si mayam je moina amu ai bu check tawire hanna na check tawire samai tawdana masidi namdaba yaroi haidana mayam sine ai bu nuksibidana ai award se
पीबीबने लौजी बिष्णुपुर डिस्ट्रिक्ट की मनुंग चनबा नासौ खा लेकाइदगी हौखिबा निंगोल चाकौब नुमितगे थीब खंगदना लेरखिबा खुंदोंबम दोरेन अपोक्पा याई स्कूल की मतंग सेमखिबा जेसीना सिंदुना ngasi ahing nongyai November 15 gi numidang wairam pung 3 fauba tidim lambi ban kauragani haina ngarang pangthokhiba mifam amada warip nakhre hairi Bharat ki nupi boxing legend MC Mary Kom ngasi nungthil pung mari taba matamda mahaki taruklak suba World Boxing Championship ki gold medal gi damak Ukraine gi Hana Okhotaga New Delhi da chathariba AIBA Women's World Boxing Championship ki final match da lamba taunaragani hairi Paugi marak thana tenba break amaga mung lawminasi Breaking Mutunda Mayamum Kana Taram Nokshiri. Journalist activist Gauri Lankes Hatkibagi, known as Sarshi Tangatpada, Special Investigation Team na Hindu right wing outfit Sanatan Sanstagi Ming Pankre, SIT na Principal Civil and Session Courta Lamai Sing Mapan Gachani Kuntra Manga Sangwa Sarshi Tangatke. Sarshi Kimatungina Sanatan Sanstana, Lankes Bo Hatnava, Chahi Manga Chuna Tarang Toraki. Special Prosecutor S. Balana Fongo Kibada, Hatliba Amadi, Sikrebani Marakta, Nuaina de Balate, Lankes ideology Amadi organization gi wakal Kenabana, Achogo Maramni Haiki. Gauri Lankes, Mamang Sahigi September Mangada, Mahaki Mayu Mamangda, Nomaina Captain Hatkibani. Matam Adugi, Palamba, Sidaramaya Langakna, Todok Asigi Matang, the Tijanava, SIT Sam Kibani, Hazik Pawada, Sutar Pasuram, Wak Mere Yauna, Mastermind Amol Kale, Sujit Kumar, Allies Pravin Amadi, Amit Degwe Kurga, Loinana, Mio Taranipan Fagat Krehairi. Income Tax Department Tamil Nadu gi Rajniti wala kaya sarkar gi thabak tawba karmachari sing amasung rajya dugi midday meal scheme gi chanana ba pochai piriba mioi sing gi marakta senja thumja tawba gi document kya puthokre hokiba July thada Tiruchengonde da leiva Christie Pratt-Graham industry dagi electronic device sing gi mateng dagi Yanuba lupa crore lising aniga chamri rom haukiba chahi kharasida maming leiraba Rajniti wala sing senior bureaucrats amadi makoi gi imung manungda ain gi wangwada senja thumja tawre haiba khangbangam Paugi matungina Income Tax Department gi investigating wing na scam adu da senari ba mioi singbo wahang pahungna bagedamak thabak chathau kadori Akanba nong amasung nungsina maram oidana California gi lamai chakpada laikhidraba mioi singi haksang thibada awaba ama oire Amaromda lamdam adugi awang thangba saruktadi nong chubana mai muthatpada mateng pangli lamai aduda yamdrabada mioi masing marifu mari sikre Irai numiki numidang fawda mai adu chada marifudra mangagi changda muthatpa ngamkhre nong chubadagi thiba humbagi thabak ngaihaki oina lepkhi amasung Orange County gi search team amana irai numita hui kya seasonna Paradise ta leiba mobile home park ta maina tumna sakraba mioi singi asiba haksang thibagi thabak chathaki hairi Housing asi fongkhiba Manipuri pause singi moriba pawmuk puna khangminase Sangai Express Police Personal Taruki Mathakta Charge Frame Taukre Manipur Tiger Reserve Amaga Elephant Reserve Aniga Hangba Yare State na pihok daba lamgi Senfa Ministry na piba ngamloy Nitin Pogna Fam Kumal Lampakta Sangai Festival gi mami tadre May pumamam laga layre Police Personal Taruki Mathakta Court na Charge Frame Taukre Aphaba Thabakta Ikai Roisi Sham Naharol gi Thogdang State ki infrastructure project singda investor singna fund matik chana thada hannaba sarkar na investment felicitation center linkhat khre Neroka FC team na tongu plan lightning strike tawbadagi mai chak tuna khudong thiba nalamgadabdagi samna da nanthok hore lambi da angang unakhre irang thokre Huyen Lanpao Manipur gi nupa cha da kunthra manga desmik mapal nupi cha da taruk maikhu sijinari report Sangai Festival da ahanba oina tourist singda Manipur gi ariba puya sing masak tagle January 9 amasung 8 da general strike tawgani AITUC Senapati da thakhar gi manungda water block introduce tawragani Rajiv Sanalaibak
वांजिंग द लौ संगम अमगी फौबै मै थादोगलमले संगाई फेस्टिवल की फूड स्टॉल सिंगदा अहोंग खरदी उब फंगले प्रोफेसर के जुगिंद्रोना MU की एडमिनिस्ट्रेटर की मायोक्ता हाई कोर्ट केस अमा फाइल तरोकले पुलिस कांस्टेबल लिसिंगनी तरा हुंदोई की केस सिंगल बेंच की रूलिंग सिंगने रखिबा अपील सिंह हाई कोर्ट ना रिजेक्ट तौखरे इचेल एक्सप्रेस साइक्लोथॉन फुल कंजर्वेशन कैंपेन होटल इम्फाल द पांगथोखरे मिनिस्टर के शामना साइकिल थोरकपगी चही अमा मपुंग फारकपदा मियामना तरामना ओखरे मसागी नुपी हाथखिबा मियोय अमा फास्ट ट्रैक कोर्ट ना मपुंसी चुप फादोक पीखरे कम्युनिटी सिंगी मरक्ता थाजनद्रिबसी मणिपुर ना इंडिया दा तिल्लुबगी महैनी मसाद इरैबाक लंबी सुक्सेम सेमदना लुपा करोड़ अनि लौथोखरे प्राइम मिनिस्टर नरेंद्र मोदी ना लुचिंगबा बीजेपी की लैंगाकना लैतलाइर सिंह तुहत पीरे नरा मेचिन ना याइनबा पैसिंदुना थंबा फौगै मै थादोगलमले अरोइबदा मरोइबो पौम कना फंगबिगनी ओलेन 5 विलेज दा म्यांमार आर्मी सिंगना खुंजा सिंह की हनबगी थबक लेपतना चथरी खोसाउनरबो खुंजा सिंगना लंबी थिंखरे मसानुपागी थवाई कनबगी नमक अपोपी ममाना मसागी किडनी नाम पिनिंगलबसु लायंगनबगी सेल लेतबना अवाबा फिबम अमदा लेहौरी अमदे मणिपुर की चाक एंसांग सुमो रेस्लर सिंगना पामनबा ओइरे हौजिकी ओइनदि मतांग सिदा मणिपुरी पाव लोइजरे अहेनबा पावगो लोइनना मथंगी मणिपुरी पाव नुमिदांग पुंग 8 दा मुक फंगबिगनी।